ngasi numida waram phongkiba tongan tongan ba Manipur sifong singdigi maroi ba I pausing khongatsaraga Manipur top channel gi maikedi gi ma'am da share tawzagi ahan mamakta ma'am Laibak si oiba ngasi gi COVID-19 update ma'am da share tawzagi nomo gi ma'am mi siba masum positive oiba gi sangse hingalai ma'am da pau awdama amakha hapsagi noma khakta da mioi la ahum ga lising nifu ga taruk positive oire mioi lising ani ga satru ga kun ga mari laikidre Laibak asida noma kangna COVID-19 positive case hengalakpa lab 3 asau state tara rom da hauze yamna kiningai oiba mona COVID-19 case noma kangna lising kya gi mathte hengalaktuna oxygen gi problem kya oirakpa thingnare hauzik phawbada Laibak asida covid case crore amaga lakh humfu taruka lising taraga samri ga marfu ga matho yaure laikidabana la amaga lising marfu ga mapan ga sangwa ga nifu ga mapan yaure na badagi pharakpana crore amaga lakh kunthra ga nipan ga lising humfu ga tareka samapan ga mawdra ga tar yaure active case na lakh kun ga manga ga lising yang khaigin tho yaure amaramda center na hauzik oiriba phiba masi yenglaga oxygen transportation tawriba gari sing state amadi union territory singna matik saba security pina bakhangan kre Laibak asi go in hauzik phawbada recovery rate asi 83.49 da hantakre haina su pausna makhatana phungdorakli makhaja tharak poina atopa pawa manamu curfew lairabadi miam thokpi rakanu punsi kanabani state sigi medical oxygen stock to marang kaina lay Biren se minister N Biren haikre ani suba COVID-19 wave asi yam sathibani miyam gi punsi laiset asidagi ngak thokna ba laingakna numidang matam pung 3 tagi ayuki pung 5 gi matamda miyam sing thokpi rakanu miyam gi punsi kanaba lokhat pa khong thang ne haikre maki wapam asi se minister secretariat ki western ke ta pangthokpa basic life support ambulance taraga manga tuan ba CMO singda yenthokpagi thoram se minister na phongdokhibani ambulance sing adu National Highway Infrastructure Department Corporation Limited NHIDCL na state sarkar da donate torakpani mana makha taradun state asigi oina medical oxygen stock to marang kaina lay state asigi oina detached cylinder lising maga mawdraga nipan oxygen concentrator machine sanigani fugana toy ventilator mawdrale masigi mathakta oxygen generating unit ahumsu hapsin baga loinana sarkarna sijo hospital oxygen production puthokna bagi permission pi raike se minister na makha taradana miyoi kharana oxygen cylinder sani pa loroga thamkhre hairibasi masi maming matha khangle athuba matamda khomjilagani hauji COVID-19 gi life saving drug hayeng masing lising ama laklagani Jenims ta COVID-19 layeng naba phamung sama Jenims ta phamung yangkhai amadi district hospital singna phamung tara laire oxygen gi awaba lehendana bo honagani sohaiki amasum thauramasi gi mari leina se minister N Biren wangang laduna phungdokhibadi Imphal manung amadi akoiba mafam singdadi Manipur police na asauba thodang lawduna COVID-19 gi SOP ngakna miyamna satna hanabagi mahi phangle wakhal tadaba miyoi sing wakhal tahanduna COVID-19 gi SOP ngakna satnaba honabada Manipur police na awaba ama haibadu oire maduna miyamna doctor nurse amadi police ki saklo lawduna COVID-19 laisatagi ngakthoknaba isa na honasi social distancing ngakna mi amaga foot taruk lapna na laisi police doctor amadi nursing na hairak pangaiduna lefam tokte CM na hai mi amaga naksinana laibana laisat asi sandorakna bagi maram oi haibasu wakhal tadana mi amaga naksinaduna thabak tawi aikhoi gi Manipur da lairiba mi ayamana wakhal yamna tade Mizoram gi praja sing di atuki matik wakhal taduna COVID-19 gi SOP ngakna satli khwaidigi hena COVID-19 gi SOP ngakna satribasi singamadi khungang gi lamsingdani mafam singa sida lairiba mi ayamana face mask upte khungang gi praja singna yamna thoksadana miyoi manga tara punsinduna Zor sanaba mayai kabani sakak sabagi thabak sathai miyoi kyana curfew thugaidun numidangi matamda yumdagi kwa saba thulai aduki matik Laibak macha tadaba thabak tawduna COVID-19 laisat asi santorangna bigi maram oheli maduna isa na doctor nurse amadi police ki saklo lawduna laisat asidagi ngakthokna bo hona si suhaiki sarkarna COVID-19 asi thengna bo hona bada lakholiba thabak singi matangda haikibadi Manipur mapandigi sanglakpa miyoi sing Imphal airport mau amadi jiribam gi get na singbada COVID-19 negative oi habigi certificate paidrabadi sanglakpagi athingba adumak lairi adubo ana layenga mari lainana mapalamda sathok sasin tawgodoriba miyoi singi damakta Imphal airport COVID-19 test tawpam hangdoktuna test tawbigi thabak satharagani haina su pausna makhatana palli
Makha Cheithatkhre Thoushadabani Adukki Education Karino Mayek Sengna Khangdre. All Manipur Recognized Private School Welfare Association ki President Dorian Khangan Mana Haikre. Handak pangthokadoriba metric parikya asi cancel togadabani. Maramdi English inganiga taraga mapangi Sinagi Wuhan COVID-19 laiset P3B sin matuna sandora padigi Manipur lockdown matam sang thamlakre. Masina maram oiraga class 10 tamliba angang sing education karino haiba mayek singna khangdre. Wapha masing asinungthil press cup ta paumi singa unabada sarkarna lairik tamba hohon khiba adusu mapung phakidi. Online the lyric tamba haudoki badusu mai pakpangam kide hainasu pausna makhatana palli. Loshilak point at Pamarueba Paukaranamo. Manipuri music video Kudimak film for Manipur preview Taurabamatung Tagat Kadabani. YouTube channel Amadi social media sing the Tagaliba Manipur music video Kudimak film for Manipura preview Taurabamatung Tagat Kadabani Haina film for Manipur joint secretary or Gautam the press Tolakpasur Aman Haidi. Satliba say English singing a Kungamatogi April Kunda Film Forum Manipur Executive Committee na Housing Social Media Amadi YouTube ki channel sing da upload tawduna miyamna yenghaliba Manipur music video sigi matangda kupna khana nainabagi mifam ama pangthoktuna warep lokre hari karigumba kanagumba producer natragana director sing na hairiba wafam sing asi thawoidana Manipur music video sing asi Film Forum Manipura preview tawdana amadi ayaba yaudana social media amadi YouTube ki channel singna upload tawramba natragana miyamda utlamba thoklabadi mari lenaba producer amadi director gi mathakta Film Forum Manipur gi satna pathap ki matungina akan be action lakhatkani maramaduna producer amadi director singna Film Forum Manipur gi warep asi ngakna sakpinabasu pausna makhatari atapa pawmanamo yum mathakta hand grenade ama leramle Ngarang numidang warang pung mangaram taba matamda Imphal East District ki manungsana Basikong Thongkhong da leiba Ningongbak Rasitombi nauna saba yum gi mathakta hand grenade ama leiramne hari bom leirambagi pau si Irilbung police ta piraba matung police ki team ama mafam adura laktuna yengsinki loinana hand grenade adu asoi angam yauduna lathokki hauju phawbi oina hand grenade adu kanana kari maramgi thamlam libano haibadu khangba ngamdri haina su pausna makhatana sa phongdorakli Loshilak point at Papakra Namuk Imphal East Amasum Imphal West the COVID-19 gi containment zone Kungamatoi Lakthokre. Ngarang Pung Kungamari Manunda Manipur mi Samagamari COVID-19 positive Boydana Hausik Manipur COVID-19 positive over Mioi Sangaga Tara Sure Duga Lyset Asina Sikibana Mioi Sahunga Marfuga Matoi Sure. Ngarang power COVID-19 positive over Mioi Masing Kanghen Hengalakadegi Imphal East Amasum Imphal West ki Mapam Kungamatoi the COVID-19 containment zone Ching Laktokre Swadi. Imphal East go in a containment zone Laktokraba Mapam Singadudi, Gongba Ketri Lekai, Ketri Maya Lekai, Kurai Tangzam Lekai, Kawa Leshram, Selungba Lekai Amadi Sangakam Bazani, Adugi Imphal West ki in a containment zone Laktokraba Mapam Singadudi, Hobam Marak Singtam Lekai, Kaisam Tong, Moirang Ningtok Lerak. Kai sampat thiam lekai khagempali huidrom lekai kawa naurim lekai khagempali panthak khongnang phaidekpi kwa kaithel akham lekai maitei langol nagamapal lai mayum leirak nagamapal singjubung leirak new kaithel manbi pisumthong oinam lekai sagolban bijoy govinda sagolban salam lekai sagolban tera lakrupam leirak singjamai singam kha irom leirak singjamai mathak songtham lekai uripo Kabrabam Lekai, Uripo, Gopalji Lerak Amadi, Tombisana Market opposite All Assembly Complex Asina Singmani, Hainasu, Pau Shinasu Makhatana Fundurakli.